kuina pantharamdana makhoi ahumdu liklaigi hanagi khungang aduda yeurei lamdam asi masana sujaraga chaba miyoina namna khundaf lamdam oibana yumlei kairei nungsi na sane yumthong ayamba sangi sangol saduna leibasu oi khara loyam chawa imungidi mamang sangoi maning sangoi cheksina taru saduna leibasu u fangi lairikta iwa aiba singna wahaina saithava amadi layekpa haiba miyoi singna saithariba aduga chanana ekthokpa layek ubanatana minna ujava fangdrabani matamsigi miyoi anamba wakhalna sagalaga matamdugi punsi marela dubu kamdauramgani khanjinba mahairoisu ama anidi mayauramgani adubu manglangi ipakta mikup amagi taurga leiva kongol oiraga tuovani chawkhalava atop leiva kayada chalurava khongdarurava miyoi kayana mukhaiduna chatnava lamdamni isagi lamdam asidagi hendok chadava miyoi buna tumit kangum uva chawkhatpagi mangal fangdrivani khanbagi chatnavi ama hojik kanna chatnari imphaldagi khajik hanjinwa kachin koyagi miyoibu mi oina udava kaya amasu leiri adubu tasengna asigumwa saktam uva fangjavasina makhoi ahumgi thamoi adukki matik haifam tawfam khangdana haraubagi pukningi tunglava kachin amada pokchei gari gi khongjel tapthaduna asigumba mafam asi malem asida leiramgani thajarudravasu thajabagi wangmada leiramliva mahushagi pukning sumhatpa fajava asibu mitkuptana yengje mahusaga loina duna leiva taibang oiba makhoidi masana pukning wakhal chamjava tabani mayolamge nilkhongwa ai hinglaga mi sisanu haibagi chatnavi mahusagi leiramliba pumnamakpo yaikhai thingairaga khutsa heiwa sakliwa kaya amana semgot pasingbu hena lumna laigum latnava miyoi adudi masana hingchai tambagi wakhal chenwa haibasi mayekna kakpham leite numit yungkhalakpa matamni makhoi ahumna khungang asi yawukliba asi yaklaba nungsana kokthakta phuthaba pungja asida phawwa asuk fajarava asinadi ayukki pungja korauhanba mahakna sagol khurji pai momon noktuna taiwangi achat chatta singbu yakai hanwa amadi ya changlakpa sanganarakpa numitna chingya tamkiwa pungja ani asidadi kari oiramgani fajabagi mapa leiramloi machin khara yauba paridu lauboi lakpoi kana haidore imai fajabadi asida loi leirene aibu swaisida oina lam leiraga leiradi khufaja ama ngawre nupi anganga thiningaktra lai nana ninglaga leining ebu kamai tongnya lembana amu monli khumai ibungo lai ningbugi nama lauraga jamjaravi chanura taseng myamse mangthok pigero ha naram chachakta duga aibu lamta jam phattawdona masi fawwa nupi amta soktriko so amarai chin thirakani ibo yungune nang sorabo ha adu yam saurdibo ho aidi sore imai nang si amang pakhang oire tuko che thengkanu nupi jopai leina lansilakani yeningde ko yam yeningde aikhoi nupi gi khudang adum soaga leiraba sibu kari somni khallibanoba us minnai sidi tayalna taning de noyani leiramusida napi faliva nupa sida amta hangake ai kumtharaga sajik faliva nupa aduga wari kupthana sanakhe ani dusu sanaribu wari du tadrabasu mit kuptana yenglaga haine lembana koino thongal sida thintina taisibo parina thinbada ko gre laung ngak samdalen silaktana mikupna humsing ko lembana pari lukhamdu set thai naini minai lembana noigi imphal machagi honavi phattavana hana mang thavdu tawnu nangdi lawai machar haise oining laga oining droga tokni nathau lebro kusini panarakano adu oigi ani du gari manungduda pudrup namnai makhoi anina phunaribadu gari du fre nomlai tayalga lambi tak lepanupa duga gari du tingak yengi animak hathu chensilai tayalna thongdu sat hangdoi lembana makha thanglaga parina lembagi mathakta famlaga phunarami tayalga nupa duga maya karga yengi ani dubu parisu tayalna thong hangtorukpadagi ikai boi lakpoi mit kirum yenglamlaga irenjana famkhre lembasu ikai manbagi parina tayalna hangdoklamliwa thong adu sat thingjinkhe
ꯇꯌꯥꯜꯁꯨ ꯅꯨꯄꯥꯗꯨꯗ ꯈꯨꯠ ꯁꯣꯛꯅꯔꯝꯂꯒ ꯀꯥꯈꯠꯂꯛꯑꯒ ꯊꯧꯕ ꯍꯧꯏ ꯈꯔ ꯊꯧꯕ ꯍꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯂꯦꯝꯕ ꯅꯪꯅ ꯅꯁꯥ ꯈꯔ ꯄꯥꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯥꯔꯤ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯆꯥ ꯄꯣꯛꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯍꯨꯟꯗꯣꯛꯅꯔꯕꯅꯤ ꯑꯃ ꯈꯨꯜꯂꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨ ꯂꯦꯝꯖꯩ ꯌꯥꯝꯅ ꯃꯄꯥꯜꯗꯒꯤ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯣ ꯆꯤꯟ ꯄꯩꯔꯦꯡ ꯇꯨꯔꯦꯡ ꯆꯠꯂꯤ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝꯅ ꯅꯣꯏ ꯑꯅꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯋꯥ ꯃꯀꯛ ꯑꯅꯤ ꯆꯥꯡ ꯃꯥꯟꯅꯅ ꯃꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯨꯠꯂꯒ ꯐꯥꯠꯂꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯥꯟꯅꯅ ꯋꯥꯀꯛ ꯑꯅꯤ ꯑꯍꯨꯝꯅ ꯐꯩꯅ ꯂꯦꯡꯁꯤꯜꯂꯒ ꯁꯥ ꯁꯟ ꯆꯪꯗꯅꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯗꯨ ꯊꯥꯏꯅꯉꯩꯒꯤ ꯀꯣꯟꯊꯣꯡꯅꯤ ꯒꯥꯔꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯔꯛꯇ꯭ꯔꯤꯉꯩ ꯇꯌꯥꯜꯒꯤ ꯃꯣꯕꯥꯏꯜꯗꯨ ꯈꯤꯡꯂꯛꯏ ꯇꯌꯥꯜꯅ ꯇꯥꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯃꯣꯕꯥꯏꯜꯅꯤ ꯇꯨꯀꯠꯆꯩ ꯂꯥꯏꯃ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯀꯨꯁꯨꯝꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯏꯃꯥ ꯀꯨꯁꯨꯝꯗꯨ ꯀꯞꯅ ꯀꯞꯅ ꯃꯥꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯏ ꯇꯌꯥꯜ ꯏꯃꯥꯅ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡꯗꯨ ꯏꯃꯥ ꯂꯥꯟꯖꯔꯦ ꯑꯄꯪꯕꯤꯅ ꯃꯥꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯌꯥꯜꯅ ꯍꯩꯗꯤ ꯏꯃꯥ ꯅꯆꯥꯗꯕꯨ ꯏꯃꯥꯅ ꯆꯩꯗꯅ ꯀꯅꯥꯅ ꯆꯩꯗꯣꯏꯅꯣ ꯂꯦꯝꯕꯅ ꯍꯩ ꯂꯝꯕꯣꯏ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ ꯇꯌꯥꯜꯁꯨ ꯂꯦꯝꯕꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯍꯦꯛ ꯍꯧꯅ ꯊꯥꯗꯣꯛꯄꯒ ꯄꯣꯠ ꯆꯩ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯥꯔꯤꯅ ꯀꯔꯤꯅꯣ ꯃꯈꯣꯜꯗꯨꯕꯨ ꯏꯃꯥ ꯇꯥꯔꯤꯁꯤꯕꯨ ꯀꯨꯁꯨꯝꯅ ꯅꯪ ꯃꯔꯨꯞꯅ ꯄꯣꯠ ꯊꯨꯒꯥꯏꯔꯤꯕꯅꯤ ꯈꯥꯝꯂꯨꯕ ꯈꯥꯕꯁꯨ ꯐꯨꯕ ꯂꯦꯞꯇꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯀꯣꯜꯗꯨ ꯀꯛꯏ ꯑꯗꯨꯒ ꯆꯠꯁꯦ ꯄꯥꯔꯤꯒ ꯂꯦꯝꯕꯒꯅ ꯇꯌꯥꯜꯕꯨ ꯐꯥꯔꯒ ꯃꯉꯛ ꯍꯥꯏꯔꯛꯏ ꯂꯦꯝꯕꯅ ꯊꯨꯒꯥꯏꯁꯅꯨ ꯃꯥꯅ ꯇꯧꯖꯕꯗꯤ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯄꯥꯔꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯔꯣꯏ ꯂꯦꯝꯕꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯥꯏ ꯃꯤꯕꯨ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯗꯧꯅ ꯎꯗꯥꯏꯅꯦ ꯑꯋꯥꯕ ꯈꯪꯍꯟꯁꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯣꯏꯔꯝꯗ꯭ꯔꯕ ꯅꯍꯥꯟꯅ ꯂꯣꯟꯅ ꯂꯨꯝꯃꯒꯅꯦ ꯅꯨꯡꯅ ꯊꯣꯝꯗꯠꯀꯗꯕꯅꯤ ꯄꯥꯔꯤꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯅ ꯂꯥꯏꯁꯤꯁꯨ ꯂꯩꯗꯥ ꯑꯃꯅꯤ ꯐꯠꯇꯕ ꯃꯁꯥꯗꯗꯤ ꯁꯨꯛꯇꯥꯏ ꯇꯥꯏꯅꯗꯦ ꯃꯔꯥ ꯂꯩꯖꯗꯕꯁꯤꯡꯗꯗꯤ ꯏꯃꯥꯏ ꯍꯩꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯄꯤꯕ ꯇꯥꯍꯟꯕꯁꯤ ꯁꯣꯝꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯥꯕꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯤ ꯊꯦꯡꯅ ꯊꯦꯡꯅꯕ ꯄꯣꯠ ꯃꯈꯩꯁꯨ ꯊꯨꯒꯥꯏꯕ ꯂꯦꯞꯇꯦ ꯁꯅꯥꯖꯥꯎꯕꯒ ꯅꯥꯎꯕꯤꯒꯅ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯄꯥꯅꯤ ꯃꯅꯦꯅꯤ ꯈꯪꯗꯈꯩ ꯂꯥꯛ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯈꯥꯕꯕꯨ ꯐꯨꯔꯤ ꯃꯆꯤꯟꯗꯁꯨ ꯁꯥꯕꯨꯛ ꯉꯥꯕꯨꯛ ꯇꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯤ ꯃꯉꯛꯁꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯃꯈꯣꯜ ꯊꯣꯛꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯩ ꯁꯅꯥꯖꯥꯎꯕꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯁꯦꯟꯗꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯅꯅꯦꯅ ꯀꯞꯄꯤꯕꯁꯤ ꯎꯗ꯭ꯔꯕꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯈꯥꯕꯁꯦ ꯃꯁꯥ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯗꯨꯔꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯤꯛꯂꯤ ꯑꯃꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯂꯛꯏ ꯁꯅꯥꯖꯥꯎꯕ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ ꯈꯥꯕꯕꯨ ꯐꯨꯅ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝ ꯍꯩꯄꯥ ꯁꯥꯗꯥꯏꯅꯦ ꯍꯥ ꯌꯥꯝ ꯑꯩ ꯁꯦꯟꯅꯗꯥꯏꯅꯦ ꯁꯦꯟꯅꯈꯣꯗꯅ ꯁꯦꯟꯅꯈꯣ ꯑꯉꯥꯡꯅ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯕ ꯑꯩꯉꯣꯟꯗ ꯌꯦꯠꯈꯤꯗ꯭ꯔꯣ ꯅꯣꯏ ꯆꯩꯕ ꯉꯥꯡꯕ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯥꯝꯖꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯈꯥꯕ ꯂꯦꯞꯄ ꯉꯝꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯈꯥꯕꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯃꯁꯥ ꯃꯇꯣꯝꯇ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯑꯐꯪꯕ ꯄꯣꯠꯅ ꯄꯪꯊꯣꯝꯅ ꯊꯣꯝꯖꯤꯜꯂꯤ ꯅꯥꯎꯕꯤꯒ ꯀꯨꯁꯨꯝꯒ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯃꯤ ꯅꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯦꯅꯦꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯥꯎꯑꯣ ꯀꯨꯁꯨꯝꯅ ꯏꯕꯨꯡꯉꯣ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯃꯥ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯂꯔꯣꯏꯌꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯟꯅꯔꯒ ꯍꯧꯅ ꯍꯧꯅ ꯂꯥꯎꯏ ꯑꯗꯨꯗꯒꯤ ꯈꯨꯔꯨ ꯀꯨꯟꯊꯔꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯈꯨꯠꯁꯨ ꯊꯥꯗꯣꯛꯇꯦ ꯁꯅꯥꯖꯥꯎꯕꯅ ꯈꯥꯕꯕꯨꯁꯨ ꯀꯣꯟꯈꯠꯄꯤꯔꯒ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯁꯛ ꯎꯗꯕ ꯑꯀꯤꯕ ꯁꯛꯇꯝꯅ ꯑꯩꯕꯨ ꯌꯥꯝ ꯑꯣꯠꯂꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯠ ꯎꯏꯁꯤꯟꯕꯁꯨ ꯀꯤꯔꯦ ꯀꯨꯁꯨꯝ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯀꯞꯆꯔꯛꯏ ꯅꯥꯎꯕꯤꯁꯨ ꯈꯥꯕꯁꯨ ꯁꯅꯥꯖꯥꯎꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧ ꯎꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ ꯃꯈꯥ ꯇꯥꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯦꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯟꯅ ꯂꯧꯔꯤꯕ ꯏꯃꯥ ꯑꯩ ꯏꯟꯕꯤꯗꯨꯗꯤ ꯃꯥꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯍꯩ ꯊꯥꯖꯤꯟꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ
ꯑꯩꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯖꯕꯅꯦ ꯃꯍꯥꯛꯇꯤ ꯌꯥꯖꯗꯕꯅꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯦ ꯏꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟꯕꯗꯒꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯨꯔꯤꯕ ꯏꯃꯥꯅ ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯪꯕꯤꯔꯝꯗ꯭ꯔꯤꯕꯅꯣ ꯏꯃꯥꯅ ꯈꯟꯊꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯂꯕ ꯏꯃꯥꯁꯨ ꯄꯤꯟꯕꯨ ꯂꯥꯏꯕꯨꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯅ ꯏꯃꯥꯗ ꯏꯀꯥꯏꯕ ꯄꯤꯔꯕꯗꯤ ꯏꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯀꯨꯁꯨꯝꯒꯤ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯂꯨꯗ꯭ꯔꯕ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯒꯤ ꯃꯥꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯦ ꯈꯟꯅ ꯆꯠꯂꯝꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯅꯥꯄꯜ ꯀꯥꯕ ꯃꯄꯨꯛꯅꯤꯡꯗꯨ ꯈꯖꯤꯛ ꯃꯊꯤꯟ ꯌꯣꯠꯊꯔꯛꯏ ꯃꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯀꯔꯤꯒꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯈꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯏꯪꯕꯤꯕꯨ ꯏꯀꯥꯏꯕ ꯑꯣꯏꯈ꯭ꯔꯦ ꯑꯁꯤꯃꯗꯤ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅ ꯍꯤꯡꯅꯤꯡꯕ ꯀꯅꯥ ꯌꯥꯎꯔꯝꯒꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯜꯂꯕꯗꯤ ꯃꯈꯣꯏꯒꯨꯝꯕꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯇꯣꯈꯥꯏꯅ ꯃꯤꯔꯛ ꯇꯤꯟꯗꯅ ꯂꯩꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯁꯅꯥꯍꯜꯒꯤ ꯏꯃꯥꯗꯨꯅ ꯏꯃꯥ ꯑꯏꯪꯕꯤꯕꯨ ꯂꯧꯕꯗ ꯌꯥꯔꯝꯃꯣꯏꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯦ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛꯇꯨꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕ ꯈꯛꯇꯅꯦ ꯃꯍꯥꯛ ꯃꯁꯥꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯦ ꯑꯗꯨꯒ ꯏꯃꯥꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝ ꯇꯥꯊꯤꯕꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯁꯤꯕꯨ ꯃꯈꯣꯏꯗ ꯁꯨꯝ ꯇꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯅꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯈꯪꯕꯒꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤꯕꯨ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯊꯤꯗ ꯊꯤꯕ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯌꯥꯕ꯭ꯔꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯃꯃꯧꯒ ꯃꯅꯦꯝꯒ ꯈꯠꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯡꯅ ꯌꯥꯟꯊꯠꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯋꯥꯅ ꯌꯣꯛꯂꯛꯑꯒ ꯃꯆꯥꯁꯤꯡꯅ ꯅꯨꯄꯤ ꯊꯤꯔꯒ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯀꯥꯈꯨ ꯑꯃꯗ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕꯨꯗꯒꯤ ꯍꯦꯟꯅ ꯇꯣꯟꯅ ꯇꯣꯈꯥꯏꯅ ꯊꯝꯕꯗꯨ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯝꯕ꯭ꯔꯣ ꯅꯥꯎꯕꯤꯒ ꯀꯨꯁꯨꯝꯒ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯏꯃꯥ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯃꯥ ꯃꯆꯥꯗꯨ ꯅꯠꯇꯤꯌꯦ ꯋꯥꯍꯩ ꯑꯁꯤ ꯀꯥꯡꯊꯣꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯆꯤꯟ ꯃꯌꯥ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯏ ꯀꯨꯁꯨꯝꯁꯨ ꯉꯛꯂꯞꯅ ꯃꯆꯥꯕꯨ ꯌꯦꯡꯉꯛꯏ ꯑꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯌꯥ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯣꯡꯊꯦꯛ ꯊꯦꯛꯂꯝꯂꯒ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯈꯤ ꯏꯕꯨꯡꯉꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤ ꯄꯥꯔꯤꯒ ꯂꯦꯝꯕꯒꯅ ꯗꯌꯥꯜꯕꯨ ꯑꯁꯨꯝꯅ ꯐꯥꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯅꯩ ꯉꯛꯅ ꯑꯁꯨꯝꯅ ꯌꯦꯡꯅꯔꯤꯉꯩ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯨꯗꯤꯡꯃꯛ ꯇꯦꯛ ꯇꯧꯕ ꯃꯈꯩ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯏ ꯑꯍꯨꯝꯗꯨ ꯀꯟꯅ ꯃꯈꯨꯠ ꯄꯥꯏꯁꯤꯟꯅꯩ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯀꯤꯕꯗꯤ ꯄꯣꯛꯇꯦ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯁꯤꯠꯂꯝꯂꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯐꯩꯖꯤꯜꯂꯤꯕ ꯀꯣꯟꯗꯣꯡ ꯆꯩꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯆꯪꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯒꯨꯝꯁꯨ ꯇꯧꯔꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯇꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯆꯪꯂꯛꯂꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯏ ꯃꯤ ꯂꯩꯅꯗꯕ ꯀꯨꯏꯔꯕ ꯏꯪꯈꯣꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯥꯄꯤ ꯁꯤꯡꯕꯤꯅ ꯄꯨꯡꯊꯟ ꯊꯟꯅ ꯍꯧꯏ ꯏꯁꯨꯛ ꯁꯨꯛꯂꯕ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯎꯕꯗ ꯃꯤꯑꯣꯏꯕ ꯆꯪꯕ ꯀꯤꯅꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯪꯂꯛꯏ ꯇꯨꯡ ꯃꯥꯡ ꯅꯥꯀꯟ ꯌꯦꯠ ꯇꯣꯏꯅ ꯑꯗꯨꯝ ꯌꯦꯡꯏ ꯑꯁꯨꯝꯅ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯤꯉꯩ ꯃꯥꯡꯒꯣꯜꯗ ꯉꯁꯥꯏ ꯂꯦꯞꯈꯤꯕ ꯐꯤꯉꯧ ꯁꯦꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ ꯂꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯂꯦꯞꯍꯧꯕ ꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦꯅꯦ ꯄꯥꯔꯤꯅ ꯏꯃꯨꯡ ꯆꯪꯈꯤꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯀꯧꯊꯣꯛꯑꯒ ꯂꯣꯏꯔꯦ ꯗꯌꯥꯜꯅ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯁꯤꯗꯤ ꯏꯪꯈꯣꯜꯒꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯑꯃ ꯐꯠ ꯆꯣꯡꯁꯤꯟꯈꯤ
ꯂꯦꯝꯕꯅ ꯃꯊꯣꯡ ꯈꯨꯆꯥꯗꯁꯤ ꯌꯦꯡꯉꯨꯅꯦ ꯄꯥꯔꯤꯅ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇ ꯃꯥꯜꯂꯤꯅꯦ ꯂꯣꯏꯅ ꯁꯣꯛꯑꯅꯤ ꯂꯤꯟꯅꯒ ꯆꯤꯛꯇꯅꯅꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯦꯝꯕꯅ ꯂꯥꯏꯇꯤꯟꯒ ꯎꯛꯂꯔꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯁꯤ ꯑꯉꯥꯡꯁꯤ ꯂꯥꯏꯇꯤꯟ ꯄꯟꯕꯒ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯏꯪꯈꯣꯜ ꯑꯁꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨ ꯑꯉꯥꯡꯅ ꯅꯣꯛꯄꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯞꯅ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯍꯧꯅ ꯇꯥꯈꯠꯂꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯀꯞꯅ ꯀꯞꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯧꯅ ꯇꯧꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯏꯟꯅꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯦꯡꯉꯤ ꯃꯀꯣꯛ ꯈꯨꯠ ꯂꯤꯠꯊꯣꯛꯑꯝꯕ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯝꯕ ꯅꯣꯛꯁꯤꯜꯂꯝꯕ ꯍꯤꯒꯠꯁꯜꯂꯝꯕꯁꯨ ꯌꯥꯎꯏ ꯃꯑꯣꯡ ꯑꯃꯅꯤ ꯐꯅ ꯀꯤꯗ꯭ꯔꯁꯨ ꯑꯍꯨꯝꯗꯨ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯅꯔꯒ ꯂꯦꯞꯄꯒ ꯂꯩ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩ ꯑꯉꯥꯡꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯈꯤꯕ ꯉꯁꯥꯏ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏ ꯁꯟ ꯍꯣꯏꯕꯒꯨꯝ ꯍꯣꯏꯖꯤꯜꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤꯕꯗꯨ ꯎꯍꯧꯏ ꯗꯌꯥꯜꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅꯤ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯅꯈꯥꯗ ꯌꯦꯡꯂꯣꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯤ ꯑꯃꯠꯇ ꯆꯠꯈꯤꯕ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ ꯄꯥꯔꯤꯅ ꯀꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯂꯥꯏꯃ ꯄꯨꯔꯥ ꯂꯥꯏꯅꯤꯍꯦ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃ ꯄꯣꯞ ꯀꯥꯎꯊꯣꯛꯈꯤꯕ ꯂꯩꯇꯨꯝ ꯑꯗꯨꯅ ꯇꯥꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯩꯇꯨꯝꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯁꯞꯇ꯭ꯔ ꯑꯃꯗꯅꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯧꯔꯛꯂꯤꯕ ꯎꯁ ꯀꯩꯅꯣ ꯂꯦꯝꯕꯅ ꯍꯩ ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ ꯌꯨꯝ ꯃꯪꯈꯣꯜꯒꯁꯤ ꯂꯣꯏꯅꯃꯛ ꯁꯣꯂꯣꯜꯅꯤꯅꯦ ꯍꯟꯊꯔꯒ ꯌꯦꯡꯂꯣꯏ ꯏ ꯊꯣꯛꯂꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯨꯠꯁꯥ ꯃꯔꯝ ꯆꯣꯔꯣ ꯆꯤꯡꯂꯒ ꯄꯨꯕꯤꯈꯤꯕ ꯃꯃꯤ ꯇꯥꯕꯗꯨ ꯎꯕꯗꯒꯤ ꯊꯣꯡ ꯅꯝꯂꯒ ꯌꯦꯡꯂꯨꯕ ꯂꯦꯝꯕ ꯈꯪꯂꯒ ꯀꯥꯆꯤꯟꯗ ꯅꯞꯁꯤꯜꯂꯒ ꯂꯩꯈꯤ ꯀꯩꯅꯣ ꯁꯤꯗꯤ ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯆꯦꯟꯈꯠꯂꯛꯏ ꯗꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯦ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯥꯡꯒꯣꯜꯗꯨ ꯏꯈꯦꯡ ꯇꯩꯔꯕ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯈꯣꯡꯒꯨꯜ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯍꯜꯒꯤ ꯈꯣꯡꯂꯝꯁꯨ ꯃꯔꯛꯇ ꯆꯥꯎꯅ ꯌꯥꯜꯂꯒ ꯈꯔ ꯌꯥꯎꯔꯤ ꯗꯌꯥꯜꯅ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯃꯤꯑꯣꯏꯕꯅ ꯂꯩꯅꯕ ꯌꯨꯝ ꯑꯃꯗꯕꯨ ꯑꯀꯣꯏꯕ ꯐꯛꯂꯥꯡ ꯁꯥꯏꯖꯤꯟ ꯁꯌꯥꯗꯁꯨ ꯍꯦꯛ ꯌꯦꯡꯈꯠꯂꯛꯄꯗ ꯇꯨ ꯀ꯭ꯌꯥꯎ ꯆꯨꯡꯉꯤ ꯈꯣꯡꯂꯝ ꯃꯃꯤꯗꯨ ꯐꯛꯂꯥꯡꯗꯁꯨ ꯇꯥꯏ ꯑꯗꯨꯒꯤꯅꯤ ꯂꯦꯝꯕꯗꯨ ꯀꯤꯔꯨꯝ ꯇꯧꯅ ꯗꯌꯥꯜꯒ ꯄꯥꯔꯤꯒꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯁ ꯆꯠꯂꯁꯦ ꯀꯅꯥ ꯌꯨꯝꯅꯣꯁꯨ ꯈꯪꯗꯦ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯍꯪꯉꯨꯔꯁꯦ ꯕꯨꯠ ꯕꯪꯒ꯭ꯂꯣꯗꯨ ꯃꯉꯥꯏ ꯇꯨ ꯀ꯭ꯌꯥꯎ ꯆꯨꯡꯉꯤ ꯑꯩ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯁꯜꯂꯒ ꯇꯥꯔꯤꯗꯨ ꯎꯔꯦ ꯑꯣꯏꯃ ꯁꯤꯔꯦ ꯄꯨꯂꯞ ꯇꯨꯁꯤꯜꯂꯤ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩ ꯃꯇꯤꯟꯁꯨ ꯀꯨꯠ ꯌꯣꯜꯂꯤ ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯛꯄꯗꯗꯤ ꯂꯩꯍꯧꯗꯗꯥꯏꯅꯦ ꯂꯩꯍꯧꯗꯕꯅꯤ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯃꯉꯛ ꯅꯣꯝꯂꯒ ꯄꯨꯟꯅ ꯑꯃꯨꯛ ꯁꯟ ꯁꯥꯔꯒ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯎꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯨꯝꯗꯨ ꯄꯟꯊꯗꯦ ꯃꯥꯡꯒꯣꯜꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯈꯨꯔꯨ ꯅꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯀꯤꯕ ꯄꯣꯛꯏ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯍꯤ ꯃꯌꯥꯏ ꯆꯝꯕꯒꯨꯝ ꯇꯧꯏ ꯏꯃꯛ ꯃꯛꯁꯤꯜꯂꯒ ꯃꯨꯁꯤ ꯇꯧꯔꯤꯗꯨ ꯃꯈꯣꯏꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯂꯦꯝꯕꯅ ꯃꯐꯤꯗ ꯂꯩꯕꯥꯛ ꯇꯩꯔꯤꯕꯁꯤꯡꯗꯨ ꯅꯥꯟꯊꯣꯛꯆꯩ ꯁꯤꯔꯝꯒꯅꯤꯗ ꯑꯃꯨꯛꯁꯨ ꯂꯩꯔꯦ ꯀꯟꯅ ꯂꯥꯎꯔꯒ ꯗꯌꯥꯜꯗ ꯄꯥꯏꯁꯤꯜꯂꯒ ꯅꯞꯁꯤꯜꯂꯤ ꯄꯥꯔꯤꯅ ꯀꯗꯥꯏꯅꯣ ꯍꯪꯒꯠꯅ ꯌꯦꯡꯈꯠꯂꯨꯏ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯇꯦꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯥꯎꯔꯤꯕꯗꯨ ꯏꯪꯈꯣꯜ ꯑꯗꯨ ꯂꯥꯟꯅ ꯈꯣꯟꯖꯦꯜ ꯆꯠꯇꯦ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ ꯀꯤꯃꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯌꯦꯅꯈꯥ ꯑꯗꯨ ꯐꯥꯎꯖꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯉꯁꯥꯏꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯒꯣꯜ ꯃꯌꯥꯏ ꯆꯕꯨꯛꯇ ꯐꯟ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯍꯨꯝꯗꯨꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯟꯅ ꯌꯦꯡꯉꯛꯏ ꯂꯦꯝꯕꯅ ꯀꯔꯤ ꯌꯨꯝꯅꯣ ꯑꯁꯤꯕꯨ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯣ ꯗꯌꯥꯜ ꯏꯕꯣ ꯅꯪꯅ ꯉꯁꯥꯏ ꯍꯪꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯕꯨ ꯄꯥꯔꯤꯅ ꯑꯩꯁꯤ ꯐꯅ ꯀꯤꯒꯟꯗꯕ꯭ꯔꯥ ꯈꯟꯕꯅꯦ ꯈꯪꯄ꯭ꯔꯦꯛ ꯍꯦꯛꯇ ꯈꯪꯅ ꯆꯦꯜꯂꯦ ꯅꯨꯃꯤꯗꯥꯡꯗꯒ ꯑꯣꯏꯔꯗꯤ ꯊꯛꯀꯠꯇꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯃꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯂꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯗꯌꯥꯜꯅ ꯑꯅꯤꯗꯨ ꯆꯩꯍꯜꯂꯛꯏ ꯅꯣꯏ ꯑꯅꯤꯅ ꯂꯥꯏ ꯄꯪꯄꯟ ꯄꯜꯂꯦ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯪꯉꯛꯏꯕ ꯌꯨꯝꯁꯦ ꯃꯤ ꯂꯩꯅꯗꯦ ꯀꯩꯝꯇ ꯈꯪꯗꯦ ꯑꯁꯦ ꯂꯤꯛꯂꯥꯏ ꯍꯥꯏꯗꯨꯒꯤ ꯌꯨꯝꯅꯤ ꯌꯨꯝ ꯂꯤꯛꯂꯥꯏꯒꯤ ꯃꯤꯡ ꯍꯦꯛ ꯄꯜꯂꯨꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯉꯪꯕꯒꯨꯝ ꯇꯧꯔꯛꯏ ꯇꯤꯉꯛ ꯃꯇꯤꯟ ꯌꯣꯠꯂꯒ ꯌꯦꯡꯅꯩ ꯃꯅꯤꯡ ꯊꯣꯡꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯐꯛꯇꯣꯛ ꯇꯣꯏꯕ ꯃꯈꯩ ꯕꯥꯛ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯌꯨꯝ ꯑꯀꯣꯏꯕꯗꯨ ꯃꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯧꯅ ꯇꯨꯛ ꯆꯦꯜꯂꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯁꯨ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯏ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯏꯁꯨꯛꯇ ꯁꯣꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯛꯂꯤꯕ ꯏꯪꯈꯣꯜ ꯑꯁꯤꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯅꯥꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ
ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯒꯗꯧꯔꯤꯕ